Hello mayam, channel asibu nuksibiduna subscribe tawbiriba subscriber singbu ahanba maktada ikokna khurumjari. Channel asibu subscribe tawbidribisingna subscribe tawbiramba amadi video asibu like tawbiramba kaubiganu. Numit khudingi oiba Rashi Phal da NgaC January gi tang 15 2025 imsagaisa numit ki Rashi Phal pathoksa agi. Ahanbagi Rashi asina Mes Rashi. Meski miyam gi oinadi NgaC asi atopa numit singdagi hena phaba oirakadauri karigumba nahakna helga mari linaba problem amata mayok naramlabadi adusu loisilagani nahaki nupa natraga nupi gi damak business ama hauba yai kanagumba amaga wari sanadringai mamangda khantha haugadabani thabak mafamda nahaki work pressure hena laigani nahakpu asoba thodang ama piba ngamgani karigumba nahaki apamba ama mapung pharabadi nahak nungaiba phaugani. Mathangi Rashi asina Brisha Rashi. Brisha Rashi gi oina miyam gi damak nungaiba numit ama oiragani nahaki imungi miyoi singa loinana picnic satnaba thorang tawbu yai adomna study amasung spirituality da yamna pukning sangani thabak mafamda leiriba miyoi sing adongi talent adu ubada angakpa pokani matam sangna satlaba matungda ariba marup ama unabagi tanja phangani nahakna atopa amatada ithil pibadagi lapna laigadabani nahaki life partner adu nahaki thabak mapung phana mateng pangani. Mathangi Rashi asina Mithun Rashi. NgaC asi Mithun singgidamak khudong saba kayana thallaba numit ama oiragani karigumba wafam amada nahaki wakhal adu wakhal nuaitaba phaugani adomna yamna ningthina ware ama lawba mathau tai matam sangna marup amaga unabada nungaiba phaugani nahaki imungi wafam sing yumdagi lapna lahiloidabani adomna senior member singdagi mapung phaba support phangani thabak ama haudringaida nahakna ningthina khangadabani. Mathangi Rashi asina Karkat Rashi. Numit asi Karkat Rashi gi miyoi singgidamak mix oirakani anauba gari ama laibagi adongi manglana du mongphaunaragani imung manungda nungaiba thauram ama pangthokpa asina maram oiduna atmosphere asi nungairagani ariba asoiba kharadagi nahakna para ama tamgadabani mahiroisingna makhoigi mahi masingda thengnariba khudongchadaba singgi matangda nahaki senior ga wari sanagadabani imung manunggi miyoi singgi marakta property gi matangda wakhal laktaknaba laigani nakhoigi anauba opposition khara lakpi yai. Mathangi Rashi asina Sing Rashi. NgaC asi Lakshmi gi miengdagi numit ama oiragani nahaki angang aduna afaba ama phanglaba yai imung manunggi miyoi singgi marakta haujik chathariba wathok ama hektabu nahakna wari sanabagi khuthangda kohangani thabak mafamda nahakna teamwork ki khuthangda thabak tawbagi khudong saba ama phangani aduna nahakpu lepliba thabak ama hektabu mapung phahanbada mateng pangani nahaki wangang adu control tawbo mathau tai haujik chathariba hakselgi problem sing asi yengsinbiganu. Mathangi Rashi asina Kaina Rashi. Kaina Rashi gi oina rajniti singna yamna ningthina thabak tawgadabani nahakna nahaki nupa natraga nupi ga loinana tunggi thorang tawragani matam sangna satlaba matungda ariba marup ama unaba nungaiba phaugani seksinna khanaraba matungda nahaki thabakta ahongba amata purakloi karigumba nahakna nahaki ima ipagi maikaidagi kanagumba amada wasak ama piramlabadi nahakna wasak adu fajana mapung phahangani. Mathangi Rashi asina Tula Rashi. Lamdamduda puksaba miyoi singgi wakhalda tangdu leitadaba lairagani thabak mafamda karigumba khara wakhal waba thengnagani nahaki thaurang kharadi thamjinbasu yai karigumba nahakna partnership da dil lama loisinba tawnaba khalamlabadi maduda mangjaba ama laibi yai nahaki life partner dagi angakpa khudol lama phanglaba yai mahiroi singna anauba course amada admission tawba yai. Mathangi Rashi asina Vrishik Rashi. Mi sikpa lamdamduda laiba miyoi singna lan amatadagi lapna laigadabani nahaki wakhalda nungaina laigani karigumba nahaki life partner ga loinana wathok ama lairamlabadi madu loisingani anauba project amada thabak tawba yai nahaki ariba transaction kharadi mafam sana fajana tawgani
ꯅꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯒꯤ ꯑꯐꯕ ꯄꯥꯎ ꯈꯔ ꯇꯥꯕ ꯐꯪꯂꯕ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯍꯛꯁꯦꯜ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯒꯠꯂꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯙꯅꯨ ꯔꯥಶꯤ꯫ ꯉꯁꯤ ꯑꯁꯤ ꯙꯅꯨ ꯔꯥశꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯃꯍꯩ ꯌꯥꯜꯂꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯊꯕꯛ ꯑꯗꯨ ꯑꯗꯣꯝꯒꯤ ꯂꯧꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯥꯡꯊꯣꯛꯄ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯛꯁꯦꯜꯗ ꯑꯍꯣꯡꯕ ꯈꯔ ꯂꯩꯔꯝꯂꯕꯗꯤ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯄ꯭ꯔꯣꯒ꯭ꯔꯦꯁꯀꯤ ꯂꯝꯕꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯕꯛꯀꯤꯗꯃꯛ ꯊꯧꯔꯥꯡ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯃꯀꯔ ꯔꯥశꯤ꯫ ꯉꯁꯤ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯑꯗꯣꯝꯕꯨ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕ ꯄꯤꯔꯝꯂꯕꯗꯤ ꯃꯗꯨ ꯑꯗꯣꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯆꯧꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯈꯔ ꯐꯪꯂꯕ ꯌꯥꯏ꯫ ꯕꯤꯖꯤꯅꯦꯁꯇ ꯑꯅꯧꯕ ꯄ꯭ꯂꯥꯟꯈꯔꯗꯤ ꯊꯕꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯒꯅꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯗꯒꯤ ꯑꯃꯗꯒꯤ ꯑꯉꯛꯄ ꯈꯨꯗꯣꯜ ꯑꯃ ꯂꯧꯕ ꯌꯥꯏ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥశꯤ꯫ ꯉꯁꯤ ꯑꯁꯤ ꯀꯨꯝꯚ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛꯅ ꯊꯕꯛ ꯈꯔꯗ ꯊꯥꯖꯕ ꯋꯥꯠꯄ ꯐꯥꯎꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯤ ꯋꯥꯈꯜ ꯊꯣꯛꯇꯕ ꯌꯥꯏ꯫ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯄꯣꯔꯠ ꯐꯪꯒꯅꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯔꯥశꯤ ꯑꯁꯤꯅ ꯃꯤꯟ ꯔꯥశꯤ꯫ ꯃꯤꯟ ꯒ꯭ꯔꯍꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯁꯛ ꯈꯪꯗꯕ ꯑꯀꯤꯕ ꯈꯔꯅ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯨꯒ ꯍꯛꯁꯦꯜ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯊꯕꯛꯇ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯂꯝꯕꯤ ꯁꯦꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯃꯐꯝꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯌꯥꯏ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯑꯅꯧꯕ ꯁꯣꯔꯁꯁꯤꯡ ꯁꯦꯝꯒꯠꯂꯒꯅꯤ꯫ ꯁꯦꯜ ꯊꯥꯗꯕꯒꯤ ꯑꯐꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯒꯅꯤ꯫